Mayambo Amazing Bible Prophecy Ministry na taram lokchari ngasidi maroi na 2 Corinthians chapter 3 asi akhoi ni nemnasi masida Paulna Kari mangkhrage Kari Muthatkhre habitugi maramda nenasi asi ayamba Protestant singna Ten Commandment do mangkhre haiba haina takpiba matamda Ten Commandment akoina mathau inba mathau tadre haiba matamda yamna toina sinaba atugumba chapter amani hairiba se koi phachana Bible dagi nainaminasi yengminasi anbadai koi ishoda pathana tokse sagada laibe paisho yam thaga chare 2 Corinthians chapter 3 da pakon chapa Paulna ngang libase kari gi maramda masina takpiribno masina Ten Commandment se koi makata na inbadar ka laitre masi prabhuna cross sibde Muthatkhre hairibra puduna sakra haibra Haibra maram dai khoi nei nagadawre basida thawai sangbu pinabiu aina ngang su na ki thawai sangbagi matung na ngang manbiu tari bisnaw sinu thawai sangbana mateng pangbiduna chamam na bulai kudung lokthokpiu Prabhu Jisu Christ gi mingda khurum jari amen khoi pamina se an ba verse 1 se pamina se ai manipuda pajarake ai khoi na isa ithan tapu amu hana thagat saba hauribra hadi ishan isabu thagat saba ishana ai ishogi thabak toba mini habje ishana yahanjaribra haina adugi maramda masida asumna hai natraga nakhoida pinaba thagat pagi chitising natraga nakhoida gi thagat pagi chitising kana gumna purangnaba ai khoina supura kadramne English study si commendation habje English study recommendation ya piba aduga approve tawba thagat piba adumaina khoi manipur dana haire masigi maramda haje Paulna masida maroina haining ebase karino aidi Paul hadi pakon chapagi thabak tawba isogi opau sandoiba thabak se sebok singna yabi badagi tawribra natraga masa mathandana yabi badai tawribra haiba adugimbagi maramda masida amu ngangbane ba thagat pibagi maramda masida di kaisu samam ningai lite aigi understanding sumale adubu tu da khoi yingse ko masida sithing haibse kanano haibse sigi maramda jo mai 3 gi 2 3 da mu pamina se na khoi di khoi gi thamoi da ikraba mi punamana khangli ba amsung pari ba khoi gi chithi ni English ta na official koina manipur da na chithi koina English ta epistle hari bu wahi se koina a message hari ga jukhane hari shogi wo pau puba udugumba chithi adubu koina khane ba Christian oi be khoi chithi ni aduni mai gi verse 1 da hari je Paul hoje kanano hadi koina mafam kudin da moina sapa matam da shogi apawo pau puriba i kraba mina paraga khangiba adugumba chithi sing ado apawo pau puriba chithi sing do Paul ni aduga mafam kudin da church lairiba asishu shogi damak chithi neba aduga makhoije mina urakanda mina khoije urakanda Prabhu Jisu Christ gi lamchat aduga Bible gi maramda ikhoigi lamchat che yeng khanda khangibane ba ikhoidi oh Christian oi missing this mai toy makhoigi lamchat this mai toy adu makhoiji da apaba mini makhoiji di mingonda kaija da ba mi khana da ba mini haba asina singba mayam je masi makhoina paraga khanglibane ba adu kadai de i hairiba chithi je mu kadai de i haba matamda nakhoidi Christ gi chithi ni verse 3 da ikhoigi thabakki mahini haiba phongdokle haidi Paul oina isol pau sandokba matamda makhoije Prabhu Jisu Christ da olakmani aduna makhoina isol thagat pa piriba makhoina isogi dama asumba lambi chaliba khuding makto masi Paul oina thabak suba adugi mahini haibni ai mungna iba nate adubu nakhoidi ahingba isogi thawai na ibani nungi korbakta iba nate adubu miyebigi thamoigi korbakta ibani amne aduna masida hariba chekaino de Christian oiba ikoi khuding makse aikhoigi thamoigi korbakta ishona ikraba sithini ishona ikraba message ishogi apabo pawduni ishona ikraba Ten Commandment harje adum masida de maroina thamoide iba aduga numpakta iba sethiyana sida palebje tham akhoi amung nungda ikraba do karino habdo akhoi amung khata na yengminase ani subo wan mari gi tarahum doi de hai Ten Commandment je ishogi wan da thang tara je koina numpak te ikiba numpak ani da mkhoi igi hana hayaba aduna masida sangdam nei je Christian hoiba ikhoi ga Ten Commandment ga sangdam na bani aduna thaina mo da Ten Commandment je numpak te i
masiko masima laire mathangda mu aduga anobu warem na bisna kadai de I habje akhoni Hebrew 8 ki 10 paba matamda akhoi khangani madudi kaino kanda sidai ko maramdi numising adugi matungda aina Israel gi imunga warem na gadabadu asini yoban hai aina aigi wanda thang makhoi gi punungda thamgani amsung makhoi gi thamoida madu igani aduga aina makhoi gi ishor oigani amsung makhoi aigi missing oigani hai masida anobu warem na budi ke krai de iyaba ten ishoi wanda thang tarado khoi gi thamoida I habne masi anobu warem aham aduna masida maroina masigi chapter jidagi khoi na khange ahoba matamda Paulna hairi bjigi matungna masida tagli bse ten commandment mang khiba mangdaba adugi maramda natheba masi maroina sida changdamnari je kheno numpak ta ibadi ten commandment ni aduga mu akhoi thamoi de iba akhoi pungning akhoi thamoi de ibadi kheno anobu warem nabri aduna masida ire bje kheno aribo warem nabaga anobu warem nabaga changdam nabaneba masi ko anobu warem nabaga ani aribo warem nabaga changdam naba aribo warem nabadi asagi shogi wanda thangdo numpak ti aduga anobu warem dana numpak te ibeng mota akhoi thamoi de habneba masida maroina aduga mari manga da mo akhoi samna sasiko aduga ishor da Krista gi mapan asigumba chena thajaba se akhoi gi lai kari gumba amabu akhoi gi ipana oirei haiba khanna naba akhoi isai thanta itik chaba nati adubu akhoi gi itik chaba de ishor da gini haidi aina khoina Paul hoina ishor gi pau chandor pa khoina ishor pau chandor buje akhoina haijabagi khoina matik chaba gi nateba punna mukse akhoina matik chahan bajdi akhoi matik chahan bajdi Prabhu Jesu Krista gi mapane Prabhu na crossa sibi batu gi mapane Prabhu na crossa silam da de akhoi khudimo kari sukana deba khoina hona jarib tawri khuni mukse Prabhu gi mapana ni havne khoina 6 ta changgila se ko tarukta ishona akhoi bu anobu warem na bagi matik chaba thawal tawbasing ohen bire havne kanana ohen bire ba Prabhu Jesu Krista na mayeki thawal tawbunate mayeki ko letter and English ta not of the letter hai ko adu masina adu bu thawai gi but of the spirit havne adu mayek na hali letter na hali adu bu thawai na hingba pi hai masina akhoi sida mu phajana yengsi ko snaw sa akhoi na sida da je kanano haidi akhoi na anobu warem na bhaibne anobu warem na bagi minister thawgal taw mi je kanano akhoi ne ba aribo warem na bagi thawgal taw budi kanano purohit sing ne ba khonam nam mokhoyi high priest ko purohin mako aron oirami hoi sigibe matung matham thang je purohi singna aribo warem na bagi thawgal taw do tawrameba aduga hujikti akhoi arau anobu warem na bani akhoi anobu warem na bagi purohit thawgal loidi akhoi thajaba khuding moneba thaine de purohi singna mina pa to boy ju mokhoyi usin purakani mokhoina tawbiraga mokhoyi sanctuary aseng mafam du ta sangaga pa kopi ba adugumagi thabak to adumain to heba adubu hojikti akhoi gi pa phaidok sabadi puroi ki khutang na chatpa yadreba hojikti kanada akhoi isana direct shong da hajarakani aduga akhoi anobu warem na bagi purohit makongti kanana Prabhu Jesu Krista na oireba loin hongtokreba thaini gi aron gi sagai do oirangada bo purohit singdo hojikti kanana Prabhu Jesu Krista aduga mai matung inba akhoi do loin on khrabne masima akhoi ni ijiko aduga sidamu mayek na hali aduga thawai na hingba pi habje mayek na hali ba akhoi na sidamu yengdeba akhoi na screen da yengbio aribo warem na bhabje masida hairiba letter mayek habje ga ministry of that haidi asibagi thawgal ministration of that haju masiga ministry of condemnation maran sibagi thawgal aduga 10 commandment habje maru ina including ceremonial law masipuna yaruga khina all covenant adubu khina khangnei ba mase khina 10 commandment gi mai mathau do adugi maram daim alobu warem na thawai jiga thawai gi thawgal aduga dharma sembagi thawgal je maneba khoi masida mu khata na khoi yengji ko kai gi dam 10 commandment asibagi thawgal haina kauri buno masigi maramdi wanda thangi mathau ani lai aina mamangi video do sum am haijakre haiba mathau ani do ai samna haijage yaragadi aina mamangda thagatkiba video singa du dana khoi yengbio ahanba mathau 10 commandment di romances ki 23 gi matu ina pap to mi di sigadabani habneba aduna wayanja thang tara je indaba mi masibu thugai ba mi do wayanja thang tara na sibagi dandi pieba aduna ninga sagi letter mayek thaidi 10 commandment asina hali habje
Haibigi atadi in the Bamido, then Kamamangi, Dandi when a pap get on in the pap or a pap get on the she never. Aduna Tenkamami, Matodi, Maran Siba, Aduga, Hat Wahabize, my Matau never, Masida, Ekubu can be Bungambagi, Karishulativa, an issue without Mushamni got 10 Kamamendina, Ekubu can be Bungamde, 10 Kamamena, Ekoi pap in have though. Ekoi the labor pap to my Kangal labor, Sida. Romeo 3 20 the Haye. Madam the when that thing mapana pap Kanglai have never. When that thing Piram ready, Huran by the Pamni, Huran by the Bible Matuna, 1 John 3 4 Matuna, Pap have the when that thing took Ivani. I pap in have the Kanana Kang 10 commandment Kangal labor. Ming jail never. Minjendo Yankana Ingon the labor, Pataba, dark labor, at the Maida, Equina. Tango ite pataba labor couldn't think kama as I mean chendo yang uwe. Aduni I je patre mai tattoo have to have never. Adubu, then kamamen have the nang papini, adubu mana copy of the coping like another saluhaba, Prabuji shook is a second ever. Prabuji shook is like we pap to mana copy vini, mana sambivini, mana equibu can be never. Adugamu, Prabuna can be crabber mission adoka the woman and no pohalaga as I a no whatever of the tungalaga, then kamame. Rakane, Masini. Amo Equina Matangli Indico. Tawaigi Toggle Habsina, Dharma Sembagi Toggle, Kari no Habsi. When say, Psalm 119 give 170 to Haiko. All thy commandments are righteousness. Show you when that Makase. Then Maroon is the Palace, ten commandment, ten commandment Makase, Dharma Sile. Schnauza. Dharma Sen by Habsi, ten commandment ever. Ten commandments to Gavamatan, Kui Paptore, Pato me, Pablo me, Dharma Sendeva. I don't know why that thing upon Pananga, me, I do never Dharmasian by say. I do work you pangana, missing up on the Kanagi Mapana, Prabuji Shukisagi Mapana, a quina calls it Dharmasian by say, got paps, go on a thing, never pop, have the when that thing to Gavini. I do go when that thing to Gav me the Dharmasian, they pop to me the Dharmasian, they have the machine never. I do go John 6:33 the high, Masida Karina high, heaven batamda. Tawai, no, it is the spirit that quickle him. Hadi equibu hingan baje kanana deba thawai ni sian bana haksang na ekoi je sian bani aina na khoida ngang se thawai ni mokoi na hingba punsi ni ham deba ekoi da hingba punsi pi je kano ishogi wai khoina bible ba badu gi mapana thawai aseng badu na ekoi da hingba punsi pi baneba ngasai gi 10 commandment ngaham je kana gi mapana thawai aseng badu gi mapana ngahan baneba aduna Romans 8 ki Romeo 8 ki 1 to 3 da ekoi phajana pabyo aina mamang da swai gramni ai samna mu pa gi ko Maram Maduna Hosi Pop Kimatung in a Sataduna have the Pop Sidana Pop English flesh go. Tawagi Matung the Sapa Jisu Christa the labor missing them around but humblete. Maran Sibalate when that Canada Haksang Matung na Pop Kimatung na Sataduna Tawai Sengmana Haibig Matung the Salibamido, when that Tarana Mabu Maran Sidre, Maram di, when that Tarado man not ever. Maram the Christa Jisugi Mapan Himba Piba Tawagi when that able Pop. Papki amasung sibigi when that thangdagi inung tang papki amasung sibigi when that thangadi ten kamamene masida ko tongamba kubu sienbo when that thangama lebinate ten kamamene di mabu tugali mido sibigi dan di ten kaman piba hari ba sidigi kubu ning tamalize kanana Prabhu Jisu Christ thawai to gi mapana ning tamamene Prabhu Jisu Christ gi mapana habidi te ten kamamene ngahal hamne marin when that thang adu haksang da sonbo maramna when that thing that Obungam Dava do show na Masamaki Masane Popu Pap Sien Bahakjang Mong the Amazon Pap Kita Muktabituna Pap Sang the Aranba Tahale Aduga Madudi when that thing itopum topo adu Paki Matung in a Sataduna Tawaki Matung in a sat by Quida Tung Nanabanian. When that thing commanded to never Pap Kimatung Haksang Matung in a Satrava, Tawai Asang Madun Haibig Matung in the Saladi when that thing to when that thing up in a Equid Dharmasele Adunabu. Tawai asing bagi togol lai bese dharma sen bagi togol ni maram di tawai asing badu ki mapana isho ki togdan ai khode pibire Prabhu Jisu Christ ki togdan mapana khona wainda thang loina ngae wainda thang apri na khoi dharma chele masi puna mak karai ki mapana Prabhu Jisu Christ ki mapana ne khoi yeng ko karino which was done away karino khoina mangan ki bje karino Muthatkhre bje khoi yeng de 2 Corinthians 3 ki 7 da Adubu nung singda ikiba amusu hakiba sibagi togol tawba adu matik magan galoina na lakle ngasai ten kamamene sida haidi ko moroina all adibu warem na bada yaurije ten kamamene je phomobini aina mamang do jaigare adibu warem na de ten kamamene ceremonial law sine magi
priestsingne aduga ishor aduga Israel masasing mukhoy gi maraktan Israel singna mukhoy masagi pangan na ari buware na badi mukhoy gi pangan ngakne habneba Jisu Christ gi mapan ngakne habi yaudeba ano buware na badi khoi ngakpo ngamdabrin khoi ngakpo ngamdabro kana gi mapana Prabhu Jisu Christ gi thawjana ngaman badunia masini ko mating mangala haidi tiang commandment je mai gi mating mangala aduna moksigi maithong da sigadoriba mating mangana du Israel masasna mahaki maithong mun yeng mangamde sida English study ko for the glory of his countenance hamne haidi bore se show tiang commandment pi ruga lai puthar ko matana mai gi maithong je ngantre ngala ngan buduna maro midin Israel masasna yeng bada maje ki reba manak chang mangamdre adu buhari ba mai gi maithong ngale ba mangan dudi matang khudimaki oina ngande matang khudimaki oina ngande adu mutkhi gani hamne ba maroina isdaje which glory was to be done away hamne kari glory no Moses ki maithong da tariba magi glory magi maithong da tariba magi mangan dudi krai no ishoga no mini funi loina bagi ten commandment aduga ishoga loina bagi ten commandment ki glory ishog ten commandment je ishogi masamaki ai lamchani hariba adu ishogi lamchat aduna magi mamaida ngan bone akhoi ju bible am paba matam do ko ishoga nang nang ne ba mi je magi maithong ge ngan gane ba थाजदरगा न को यंग को बाइबल am paragi shona iba in ba matam da matu oigine masilere aduna kari no mang khibje haiba matam da khoni silere aduga khongshan ba 34 gi 29 30 na koi pabiro masida du Moses na teng kamam piro ga 100 pum matam mai mai thong do nga le habni nga badana maro modana min yeng bang u de habni ko masida aduga khongshan ba 34 gi 33 dei na 35 na koi pabiro ai matam leitere snaw sa tenjalage mana ten kaman pro putanga aduna ma je mumoina ngangu matana mai mamai da parda ama khalaga mkhoi ngang mane adu mana ishogi aseng mpham changma matani parda do thoga ishogi mpham changga ngang adu tholokko matani parda do khan mane maram di mai mangan do mina kiba khoi ju hayeng ishogi mati mangan da papi khoi oi tar ga de khoi ju lepang moy ba aduna parwa aduna lep kada bane aduna kari no mang khibje matana khoi bible da thiba matanda mang khibje ani leba ahan bajna keno all covenant chana gidabani ko nakoina Hebrew da pare kani all covenant je masidi sana dreba kana umno all covenant sana drabne ten commandment je mangre koi makhata na inba yadre na haiba adul lale ten commandment dum le isho ma sam le ni na magi lamsato ai bulam sato dum le bitam isho ma le ni ten commandment le ne ba adu kana umna ari bu warem nabda loikhre aduna ari bu warem na je ten commandment ne lawe ten commandment do loikhrabni na koi hauzik ten commandment be yadre aduga akoina mu hangba matan ten commandment be yada de mi hat pe yabra mitu mi wala na be yabra lai muti khurum be yabra haina hangba matan ten commandment je loina masi yade har kanai akoina ko adu akoina ya maroina masi da thaido na bhona ri je keno sabat commandment jine maroina mi singna escape pang na bhona base masini aduga amana mahang khibje karina kana ceremonial lo koina mamang da haiba koina un kak pa gilo koin nupa ma khaijin ni pa ni un kak na bane ba koi christian koi un kak pa darka leitre aduga huji kana amta christian no ba koi un kak pa gi darka leitre ba aduna un kak pa aduga sa kat pa khona pa to di sar kat pa ban offering kat pa peace offering kat pa drink offering na sing ba kat pa moi myam leiba myam mo koi gi kumai festival sing aduna aran cha khang guma passover guma to myam do loi khre kai gi no de prabhu da thung khre ba thungkrabina loikhre madu ngai loikhre aduna taba di ten commandment de hoji akhoi punsida pura mapung phana thungdri thung adum masidi sarga da jo khoi nanum ingani akhoi na prithvi da jonum laigene ba mai pura mapung phana thung ba habdi oide masi oide ado mo yengje haidi ba ministry ani haidi akhoi na asi bagi ministry jiga thawai gi ministry ga kana ne mating mangal lai habdo akhoi na ai nine da mu paminar se Now, so Nakuna Karima Masiki, Madame the Saman of Vegas on the Haibra, Kamendo and Haibra, Tawagi Tawal Tauba, Aduna Kaya, the Henamating lay withdraw, Madame di Aran Batanba, Sidanako, the Ministry of Condemnation, I go. The Ministry of Condemnation, the Ministry of that money, condemnation at the Sibigi Maran Tabdo, Maran Shibudo Adubuni. Tahan ba thogol adu matik mangal leirabdi dharma sen ba thogol aduna kaya ta hena matik mangal leigida baimne haidi akhoi da asibo ohen ba habdi madu indragadi asibo ohen ba ten commandment shogi lamsat aibdo adu matik mangal nyam lai hojiti matik mangal leigo
adubu haujiti hairibudo mu thawai aseng mapan ten commandment je mapung phana in bo itardi adug mami aduda matik mangan kyam laigini yam lai roi dar khoi pap tawdana hingna ba pap tawdana hingba mi amagi matik mangan habje kya gi matik oigini madudi ten commandment in bagi matik mangan ga ten commandment gi matik mangan ani du ko punjala ne ba adu ngasai gi dudi kedoba ten commandment gi matik mangan kha matik magun khatane ba uribje haujina kedoba thawai chembe mapana ten commandment uile ten commandment gi matik magun ga loine na ikhoina madu inba thawai chembe gi mapana induna ikhoi gi punsida apa lamcha sajat prabhu jisu khri gi lamcha sajat mingon uthokpaje madu matamda matik mangan oirane ba aduna ni ngasai pol ma habje khoi chithi ni habje kanagi prabhu jisu khri gi ikhoi gi lamcha sajat to khuding na yengine ba aduna ikhoi gi punsida ten commandment gi adugumba thawai chembe na habi gi matung na adugumba lamcha to itare khoi pazana ikhoi gi ing tapa minungsi nungsiba habdu do oirane ba ten commandment je khoina kari da jum phom oi nungsiba da jum phom oibni habja ina mamang da ju hai khremne ten commandment je kaishunate mayam da ten commandment mak amna ing thiri je kari no khangde ten commandment na ngang buje nungsiba khakte gi maram da ne ishori nungsibani hairiba nungsibdo ten commandment na takpane ba nungsibdo sandungna takpane ba adugumba nungsiba habdu kanai mapana ngamgane ba Prabhu thawai aseng magi mapana Prabhu na ikhoi da thawjam piraga madu punama in bangangani habje masida le aduna ani gi mating mangan je amana sian bani habde inda bagi amana sian bani amana thawai aseng madu na kenoba khoi gi thamoi da tengka mame ibiraga mana ibiraga Prabhu Jisu Krista gi thawjam mapana eng ilan bane ba anobo warem na badana aduna anobo warem na gi mating mangan je na hena glory oigini hamni 10 11 pase maramdi thoi helaba mating mangan asiga sangdam nabada mating mga lairamba adu hojik mating mga laitre habdi hana ten commandment gi mating magu lairame adu bu hairiba ado madudi kadoba aji anobu warem na bagi mating magun asine hen khre hamne masigo sida kaisu sama nga laite maramdi sigadruba adu mating mga chelabadi lairiba adu gi mating mga aduna kaya adi heliba adu masije 11 ji am hamni For if that which is done away was glorious, Niko. Aduna Mankraba, Muthatkhre Aduna, Amna glory of Tadi, who's it, Amahuri Basel, Langana Lehuri, Masini and Matiman lay have never. Aduna Masida Kana, have 11, have Jing as Hagi, 7 to 11, have 10 commandments, Loy crash never. 10 commandments, Loy given notation of some Amkozo Hazari, Aribo, whatever. Madam the mission in the Badagi, whatever the Kari, Karaban, Sanadre. Adu sana da bana maram moidana anobu warem na baje koina in anobu warem na baje koina chemane ba anobu warem na basidi Prabhu Jisu Krista gi thawjana jum phom oiba aribu warem na bajina ai khoji pangal da ai khoina tawbang ambagi shakti adu da yum phom oiba aduna maram moidana fail oigibne ba adu haujidi kaidoba fail oigibdo hojiti Prabhu Jisu Krista gi thawjan Prabhu Jisu Krista gi thawjana ai khoida leiba matam da koina tawbang moidaba kari amata leite masini ko masida hairibse Aduna mang kripse ten commandment natte kainoni akoina aribu warem nabni 12 ta aikoina asigumba asase leibigi maramna aikoina ngang thokpada thongna yamna phayem asigumba asaji kere akoina pap selamba aikoije shogi waina thangam daba aikoije shogi waina thangna aikoibu sibagi dandi piduna leiramba aikoije hausi kedoba akoina ten aribu warem nabanga pangam gidre Hojiti Kadaba, Prabhu Jisu Krista Naikoigidama Kosa Sibire, Sibibadugi Mapana, Maki Ina Kogi Pap Sam Topire, Adugamu, Maki Tawai Ashing Badugi Mapana, Maki Wend Atungo Kogi Tamu de Ibire, Aduga Maki Taujan Adugi Mapana, Quina Prabhu Galuina, Maki Wend Atunga, Hoji, Koi Dharma Semba, Punchi Pange, Aikoi Aranko Pange, Aduna Masida Nico, Equina Zena, Tonapa Zihazi, Amugin Jiko Matanga, Karina. Shogi mating mangan hadi jisugi mating mangan ubada kanana e papi hamne masida yengiko koina 13 da paje ai khoidi mangan adu sitharak lingaida Israel masasna maduda manna yeng dengdana ba mahaki mamaida mai khumpi hapa moksigumba natti hamne ko hadi ngasai gi Moses na moi wari sana da misna kibe parda ama hapne ba mai khumpi ama hapne ba adu gumba natti hamne ba Hadi mukhani yengba matamda hadi mangonda sidate masijumina habje end of that which is abolished hamne ko mangki bada magi mangan Moses ga mai thongda ngan thoiba mangan du ne ba mangibse shona haide du mang ten commandment je mang re di shona
anaubu ma pirangani pideba shona anaubu warem no Jeremiah 31 da palibizu kana mission is now sna have anaubu warem na baje masida yawribu law ji kaino Krista gi law ni have Krista gi law je tonga ma teng commandment Krista gi law lebra laite Prabhu na mai punsita to teng commandment principle ngak ne Enko, adugi text ani khatang phangbani adu join mamang da haigre maduni ko sidai da haibje aduna mang kadu Moses ke mai thong uriba ngasai gi all covenant de gi thaktor phomai gi mangando maduni ba mai thong da dung ngan duna lai khideba adune ba khoina mut khibje mangando ni tengka mamen do nate khoina masim na khangbiu taram de taramari tanga paje adubu makhoi gi pung kanselami Israel bachasna pung kanselami maramdi hauju phabu makhoi na ari bo warem na badu paba matamda hairiba maikum pu adul lokthokna andum mari hemne ari bo warem na badu paba matamda asai gi ari bo warem na badu yauje lo me amdu ju yaurim ni ko madu paba Moses na irama me amdu paba matamda makhoi na maikum pu do lokthokte habadi Israel Prabhu loi gi matamda mishna ari bo warem na paba matamda Prabhu je shukr makhoi na पाप की उस नोरी तो प्रभु जी शुक्र ने मेशिया ने मधु प्रभु जी शुक्र से लाए प्रभु जी शुक्र से सुंदर थाजा देवा अदुन मरो मदुन मुखों ने कहीं तो खंग रहेगा खंग दबगी तो मुखों ने प्रभु जी शुक्र से हाली बनेगा मधु निको सिद्धा हारी बजे मुखों ना लोग तो नंबर है मरम दी ख्रिस्त के मापा नंबर सी लोग ठोक रहे हौजिक फावो मुखों ने मौसे की लाइटिंग पाप मतंदा मुखों की थमोय द माइकों पे अमन खुमजले हमने मरम दी मुखसे की लाइक पाप न ता हौजिक जो जीवाई दी जुदाई दम सब कामू न ताऊ इबने प्रभु जी शुक्र से मेशिया ने जो मुखों ने सुया या देवा Kari no hai tadi ya batara gadi makhoi na hai ba makhoi na tawriba me am do loi lala da boji judai dum kapu kapu kamun chali bisine Moses pa ma tam da kai ba Prabhu ji sukhe je Bible makhoi na phajana khangde ekhoi ju Bible phajana khang hai tadi sinau sa jiu singda ta ba da sa do ta ne ekhoi na Bible pa ba khudin Bible khud Old Testament lai khudin ma mai horon da khongsan ba da adagi numbers da masing thiba kings da khuding makta Prabhu ji Christ je masi ui has never I couldn't interpret of the Prabhu Jesu Christ would interpret out the Loy Lala never Bible day. Bible couldn't want a Prabhu Jesu Christ madam the Nang never. Mamma Sanazu, Haibra never must say. Prabhu Jesu Christ I could a Bible parliament and the art hand document and a headlock talking woman and the art of the Aramatara never. How's it go? Madu Icona, Gogum say Aduga, Tatu Trateta. I quite a moon pasico, Tatu Tateta. Tatu tate ta pasen khoi adumo ina ma kana guma mina ibungo da halagabdi mai kompi adu lok thopi he hoji kana guma ngasai judaism sapa mi singorag so Prabhu Jesu Christ thajaba taragati Prabhu Jesu Christ lak ta ding ngasai ngai thumbi do mai kompi do hala aneba Paulna chai Arabia ta training tobo matam da kedoba man hana Bible param do Prabhu Jesu Christ yaudana param baneba adu bujiti Prabhu Jesu Christ do Old Testament gi lai khudimo to Mai mamang the Prabhu Jesu Christ fulfill the one more than a man. Loy the action of Haibra. Aduna around Kubum, man, action that I was Prabhu Jesu kind of Paulna. Ibungo the Tawaini, Ibungo get Hawaii the labor, upon the Nintam Balay has he. Masiko. Ibungo the Tawaini, the short spirit ni, Masaki Tawai sing with the spirit have the Quina. When the Tawai sing another spirit agadi, Kudaktam Sagadu sing the Wagum, Kudakta Mangbang, Kudakta Paibang, Baze, Masineva. Mai da mai kompi yaudana ibungo gi matim nga amdu mingsenda ubagumna uba ikhoipuna mahaka manaba sawung aduda mating mangani thak amadagi mating amangi thak amada sawung onthokpini masi thawai goi ibungo gi thawai ni akhoi ju sida haibde khona yenga khoina asai Old Testament gi laita mokhoni yeng dabadagi mokhona Prabhu Jesu Christ da yeng dabadagi mokhona khangde ba sumba akhoi ju hoji kedoba Prabhu Jesu Christ da yeng asumba do Prabhu Jesu Christ da yeng laga akhoi ju magumna namsa che hen on banganguni habsneba aduna tabiriba mayam de shona bopi version anobu mi orgadi subscribe to view mayam pangdes share to view now sa akhoi aro matam nakrabni khoi Bible patna paji nei namina si ana haire kanagum khoi patra to minasi sagada lebe pai so yam thaga sare khoi 2 Corinthians chapter 3 na kari gi maramda Paulna tapi na du maramda khangkhare takrabisna khuding dusna bopna view naki khangkhraba sumba sigi matung na chatpanga man biu Prabhu Jesu Christ agi mingda khurum jari amen.